ꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯅ ꯉꯥꯏꯅꯔꯛꯄ ꯆꯤꯟꯁꯨ ꯆꯤꯟꯕ ꯆꯠꯅꯤꯡꯕꯅꯁꯨ ꯈꯔ ꯈꯔ ꯈꯣꯠꯂꯛꯄ ꯆꯠꯂꯨ ꯍꯥꯏꯕꯒꯤ ꯇꯟꯖꯥꯁꯨ ꯑꯣꯏꯕ ꯃꯔꯝꯗꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯁꯣꯏꯁꯤꯜꯂꯛꯄ ꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯑꯩꯅ ꯀꯔꯤ ꯉꯥꯡꯒꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏ ꯈꯟꯖꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯏꯕ ꯃꯐꯝ ꯎꯔꯣꯏ ꯀꯥꯟꯗꯤ ꯀꯥꯟꯗꯤ ꯇꯞꯄ ꯕꯥꯁ ꯀꯥꯟꯗꯤ ꯕꯤꯅꯥ ꯀꯥꯟꯗꯤ ꯁꯤꯒꯤ ꯀꯥꯟꯗꯤ ꯕꯥꯁ ꯀꯥꯟꯗꯤ ꯀꯥꯟꯗꯤ ꯍꯥꯏꯅ ꯇꯞꯄꯤꯕ ꯑꯍꯨꯝꯁꯤꯒꯤ ꯃꯥꯒꯤ ꯍꯧꯔꯛ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯟꯇꯣꯜ ꯍꯤꯁꯇ꯭ꯔꯤ ꯃꯌꯥꯝꯅ ꯇꯥꯍꯟꯖꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯁꯤꯅ ꯄꯥꯔꯃꯤꯠ ꯇꯧꯁꯤꯜꯂꯛꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯛꯆꯒꯦ ꯈꯤꯇꯪ ꯊꯩꯗꯣꯛꯆꯗꯅ ꯑꯍꯥꯟꯕꯗ ꯑꯣꯖꯥ ꯑꯩ ꯉꯥꯛꯇꯪ ꯂꯣꯏꯁꯤꯟꯖꯒꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯀꯨꯃꯥꯔꯒꯤ ꯇꯣꯄꯤꯛꯁꯤ ꯌꯥꯝ ꯐꯖꯈꯤ ꯂꯤꯇꯔꯦꯔꯤ ꯐꯣꯔꯝꯅ ꯂꯝꯗꯝꯁꯤꯒꯤ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯑꯃ ꯈꯟꯒꯠꯂꯒ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯄꯥꯡꯊꯣꯛꯂꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯄꯥꯎ ꯄꯨꯔꯒ ꯏꯅꯥꯎ ꯃꯅꯤꯀꯨꯃꯥꯔꯅ ꯃꯥꯡꯑꯣꯏꯅꯅ ꯊꯝꯈꯤꯕꯗꯣ ꯌꯥꯝ ꯐꯖꯕ ꯑꯃ ꯑꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯟꯁꯤꯡꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯐꯖꯕ ꯃꯁꯛ ꯑꯃ ꯉꯁꯤꯕꯨ ꯐꯪꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯀꯨꯃꯥꯔꯅ ꯄꯥꯔꯤꯉꯩꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯐꯤꯂꯣꯁꯣꯐꯤꯗ ꯍꯤꯟꯗꯨꯒꯤ ꯏꯊꯤꯛꯁꯇ ꯍꯥꯏꯅꯩ ꯂꯩꯈꯤꯗꯕ ꯑꯃꯒꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯥꯠꯃꯥꯁꯤꯅ ꯄꯥꯏꯔꯒ ꯊꯧꯔꯝ ꯄꯥꯡꯊꯣꯛꯏꯕ ꯃꯐꯝꯗꯨꯒꯤ ꯎꯔꯥ ꯍꯨꯝꯗꯥꯡꯅ ꯅꯞꯇꯨꯅ ꯂꯩꯔꯒ ꯊꯕꯛ ꯊꯧꯔꯝꯗꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯍꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯝꯗ ꯄꯥꯡꯊꯣꯛꯏꯕ ꯊꯧꯔꯝꯗꯨ ꯃꯄꯨꯛꯅꯤꯡ ꯇꯥꯅ ꯌꯦꯡꯖꯔꯕ ꯃꯇꯨꯡꯁꯤꯗ ꯃꯤꯔꯝꯂꯦꯟꯗ ꯑꯩꯅ ꯂꯥꯏꯔꯦꯝꯂꯦꯟꯗ ꯆꯠꯈ꯭ꯔꯒꯁꯨ ꯑꯩꯅ ꯂꯥꯏꯔꯦꯝꯂꯦꯟꯗ ꯂꯩꯈ꯭ꯔꯒꯁꯨ ꯃꯤꯔꯝꯂꯦꯟꯗ ꯂꯩꯍꯧꯔꯤꯕ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯅ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕꯤꯔꯦꯀꯣ ꯍꯥꯏꯗꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯍꯥꯏ ꯁꯤꯃ ꯉꯁꯥꯏꯒꯤ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠ ꯈꯨꯗꯝ ꯑꯁꯣꯏꯗꯅ ꯄꯨꯔꯛꯄ ꯑꯣꯏꯒꯗꯧꯕ ꯑꯣꯏ ꯑꯗꯨꯅ ꯂꯩꯈꯤꯗꯕ ꯑꯥꯠꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯃ ꯂꯩꯔꯦ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯈꯤꯇꯪ ꯀꯥꯟꯁꯤꯟꯖꯔꯕꯗ ꯁꯥꯍꯤꯇ꯭ꯌꯁꯤ ꯑꯩꯈꯣꯏꯅ ꯎꯏ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯟ ꯌꯨꯒ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯩꯁꯦ ꯎꯔꯣꯏ ꯀꯥꯟꯗꯤꯗꯒꯤ ꯍꯧꯔꯒ ꯆꯤꯡꯕ ꯍꯧꯔꯒ ꯂꯛꯈꯤꯄꯨꯔꯗ ꯂꯣꯏꯒꯗꯕ ꯁꯤꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯅꯠꯇꯦ ꯁꯤꯒꯤ ꯀꯣꯏꯔꯞ ꯇꯧꯔꯒ ꯆꯤꯡꯉꯤꯕ ꯂꯩꯁꯦ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯑꯁꯥꯝꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤꯗꯃꯛꯇꯗꯤ ꯃꯁꯤ ꯌꯥꯡꯂꯦꯟ ꯁꯔꯨꯅꯦꯅ ꯍꯥꯏꯕ ꯇꯥꯕ ꯃꯔꯝꯗꯤ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯅꯤ ꯃꯁꯛ ꯅꯥꯏꯕ ꯑꯣꯖꯥ ꯃꯌꯥꯝ ꯄꯣꯛꯈ꯭ꯔꯤꯁꯦ ꯁꯤꯃ ꯇꯦꯟꯇꯛꯅ ꯊꯝꯖꯔꯒ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯣꯃꯣꯔꯂꯨꯋꯥ ꯏꯌꯥꯝꯕ ꯔꯥꯃꯆꯟꯗ꯭ꯔ ꯃꯣꯍꯟ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯖꯥ ꯆꯥꯡꯗꯝꯃꯌꯨꯝ ꯕꯤꯗꯤ ꯑꯣꯖꯥ ꯍꯤꯡꯅꯥꯝ ꯒꯪꯒꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯆꯥꯡꯗꯝ ꯃꯪꯒꯜ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒ ꯄꯨꯡ ꯏꯁꯩ ꯑꯥꯔꯠ ꯊꯤꯌꯦꯇꯔꯁꯤ ꯌꯥꯝ ꯄꯨꯟꯕ ꯇꯧꯔꯤ ꯑꯗ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯀꯜꯂꯛꯆꯕ ꯃꯤꯀꯨꯞ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯍꯥꯏꯒꯦ ꯂꯥꯛꯆꯕꯗꯣ ꯃꯗꯨ ꯑꯩ ꯇꯨꯡꯑꯣꯏꯅꯖꯔꯒ ꯂꯤꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯁꯦꯕꯥꯒꯤꯗꯃꯛꯇ ꯑꯩ ꯋꯥꯍꯩ ꯑꯅꯤꯈꯛꯇꯪ ꯇꯦꯟꯇꯛꯅ ꯊꯝꯖꯒꯦ ꯊꯝꯖꯒꯗꯕꯁꯦ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯀꯣꯅꯨꯡꯗ ꯅꯠ ꯁꯪꯀꯤꯔꯇꯟꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄ ꯂꯛꯈꯤꯄꯨꯔꯗꯒꯤ ꯄꯥꯎꯅꯝ ꯆꯨꯔꯥꯁꯦ ꯕꯥꯔꯇꯟ ꯇꯧꯔꯛꯄꯅꯤ ꯄꯥꯎꯅꯝ ꯆꯨꯔꯥꯒꯤ ꯐꯖꯕ ꯏꯁꯩ ꯁꯩꯌꯦꯛ ꯁꯩꯇꯥ ꯁꯩꯀꯣꯟꯗꯣ ꯇꯥꯕ ꯃꯇꯝꯁꯤꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯕꯗꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯣꯝꯖꯟ ꯄꯦꯟꯕꯗꯒꯤ ꯂꯨꯄꯥ ꯆꯥꯝ ꯆꯠꯄꯤꯁꯦ 3 ꯊꯥꯕ ꯁꯤꯒꯤ ꯄꯩꯁꯥ ꯊꯥꯕ ꯁꯤ ꯅꯠꯇꯕꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯀꯣꯅꯨꯡꯒꯤ ꯅꯤꯡꯊꯧꯁꯤꯅ ꯄꯦꯜꯂꯒꯗꯤ ꯄꯩꯁꯥ ꯈꯥꯎꯖꯥꯎꯗꯦ ꯐꯪꯒꯗꯕ ꯂꯩꯔꯤꯕ ꯃꯤꯀꯨꯞ ꯑꯃ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯕꯤꯔꯕꯨꯀꯣꯝꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏ ꯆꯨꯔꯥ ꯅꯪ ꯍꯌꯦꯡ ꯈꯛꯇꯒ ꯅꯪꯒꯤ ꯁꯪꯀꯦꯇꯤꯛ ꯏꯁꯩꯁꯦ ꯑꯩ ꯇꯥꯛꯄꯤꯒꯦ ꯍꯌꯦꯡ ꯈꯛꯇꯒ ꯁꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯌꯥꯝ ꯐꯖꯔꯤꯗꯤ ꯁ꯭ꯋꯥꯏꯁꯤꯒꯅꯤ ꯄꯥꯎꯅꯝ ꯆꯨꯔꯥꯁꯤꯅ ꯍꯥꯏꯕꯅꯤ ꯃꯍꯥꯔꯥꯖ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯒꯅꯤ ꯅꯅꯥꯏ ꯑꯩꯒꯤ ꯂꯝꯗꯝꯒꯤ ꯃꯅꯥꯛꯇ ꯕꯥꯗ꯭ꯔꯤ ꯍꯥꯏꯕ ꯂꯝꯗꯝꯁꯤꯗ ꯌꯥꯝ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯒꯤ ꯑꯍꯟ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯃꯉꯥꯅꯤ ꯂꯩꯍꯨꯟ ꯆꯟꯕꯒꯤ ꯁꯟꯖꯣꯏꯒꯤ ꯊꯧꯔꯝ ꯑꯃꯒꯤ ꯕꯥꯔꯇꯣꯟ ꯂꯧꯁꯜꯂꯨꯔꯦ ꯅꯅꯥꯏ ꯆꯠꯆꯕ ꯇꯥꯔꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯃꯥ ꯈꯨꯔꯨꯝꯃꯒ ꯍꯥꯏꯖꯕ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯁꯤꯗꯗꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧꯁꯤꯅ ꯃꯥꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯁꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯄꯥꯎꯅꯝ ꯆꯨꯔꯥꯁꯤꯅ ꯃꯥꯒꯤ ꯄꯨꯡ ꯏꯁꯩ ꯀꯣꯔꯇꯥꯟꯁꯤꯡ ꯅꯥꯀꯟꯗ ꯆꯦꯞꯄꯒ ꯃꯥꯅ ꯇ꯭ꯔꯤꯄꯨꯔꯥ ꯀꯣꯅꯨꯡꯗꯒꯤ ꯇꯞꯂꯤ ꯅꯠꯇ꯭ꯔꯒ ꯌꯥꯡꯅ ꯆꯠꯈꯤꯗꯣ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧꯗꯨꯅ ꯃꯃꯤꯠꯅ ꯎꯔꯤꯕ ꯃꯈꯩ ꯅꯨꯡꯁꯤꯅ ꯌꯦꯡꯉꯒ ꯂꯩꯍꯧꯏ ꯍꯥꯏ ꯃꯔꯝꯗꯤ ꯁꯤꯅꯤ त्रिपुरा राज दरबार है कसार लाप पाउनम चुराना वार्ड पीथोखिबदुगी वार्ड को नाकना निथौ कोनुंग फाउबद ताबीरमदना पीथोखिब याथंनो नाकना माना चटखिबगी फजब मतौसे त्रिपुरा तमजनिंगाइनी त्रिपुरा मणिपुर नत्रगा मैतै सिंदगी तमजनिंगाय ओय हाइना माना मागी लेबाकदा ओनचलगा आइगे लेबाकदा लेबे एरिचा सिंदी मसिगे लॉयल्टी से नाकति हाइना माना राजसभा हाइबा सि वाफम मसि लेमना थागिदे
त्रिपुरा निंथौ बीर कोन वाफम से यम हक्चिना लौबगा लोइना मणिपुर की निंथौ बोध चंद्रदा हागल वाई से थमकी सिने याम नुसी अमक हक्तन केंदल पल्लगा इसे लोइचंजरगे आ ओजा चान जो फंबिरी मैम खतन भुयोंदरगा ओजा चान सोइद्र वांगा दब लेरबनी ओजा चान हे नहा पद कयम नुमागे गेंगु सिनेदा आई बुदी कितन तुम हाइदर तोक्तरगे मतम से याम लोबिनी खोगी मुतुम मणि बाबू सॉरी मुतुम बाबू हाजमा चांदपुर है मागी लमदम से चांदपुर से सुनाई चांदपुर होइबे याय नतगा पोरखला चांदपुर होइबे याय आई मदुमदे खांगन नमरे सिगी चांदपुर की मणि बाबू सॉरी मुतुम बाबू हाइबे मिसक सिनेमा ओजावर में मासे मणिपुर की खोगी सरोक खाइबम की केनोम दा साजौ हाइबम ना इसै तम्मा मागी ओजानी अदुबो किदम टेंशन जरबदा सरो खाइबम साजौ से मतंगी मतुंगी ना मसा नारकपदगी हन होइलपदगी याम लायरकपा सुबो चाबन नमक्तब मिकु अममायो नरकपा सा थक मतमदा चिनी हपंग हपक्तर बसा पंग याउद्रम आयु कमदा मागी नुपीगा आइना थैब सा सिबो नुमाइजरम आइसे आइना थैब सा सिबो चिनी याउद्रे को आइना मते मनो कमिनबा ओरेन नहाले करी हिजाम थोंदोली हिजाम लेते को आइना याम थावा वामिन नदिगी मिकु हाइजब तारे सिगी मतम सिदा पोस्टमेन नंबर लाखी है सिगी पोस्टमेन दुना मखाउदुदगी मनी ऑर्डर की सीम पुथोगा हजिगी पेनो की अहन सिदा सरो खगम की साजौ सिदा हाइबनी प्राइमो सी सिदा सोय अमुक्त थाबिउ हाय साजौ न है करी की नोने बंगो हाय अदो पोस्टमेन न रुमनी कसारदगी मुतुम बाबू हाइबा अमना ओजागी दमक्त लुपा चम्मा का थारी सिगी पैसा से फम बिकुपुदा हजिकी मणिपुर की ओजासिना माना मणिपुर लेजरगसु आइगी इसा असेंब नुंसीबा मपा मसक खंबा आइगी इसानी कोइना माना मसादो लेत्र फाउदा मागी मखुना नाथब हाइबे तारे सिगी नाथबगी मखुटसे हजि ngसाइगी मुतुम बाबू हाइबसिना श्रीबागी सैफम अमदा खोगी इसै सकदबगी मंदिर थोम दबे बिकुप सिदा मागी ओजादना मांगोंदा नाथरक दुमाइना तौरी हाय सिनी ओजागा छात्रगा गुरुगी शिक्षक अदीगी मरक्ता लैनबा ख्वाइदगी वांगबा थागैसे तो आर्ट लेजरिबा आर्टिस्ट थिएटर होइबे जाय फिल्म होइबे जाय पुंग इसे होइबे जाय सिगी आर्टिस्ट सिगी फमाउत लेजरिबा आई इसामक्सु हाइना कोनजनजरगा कोइ से पैसादा कलक्ते हाइके वादा कोइ गांगना होनै असेंग थबक असुंग थबक अखोइना तौजरुदुदा माहोंगना पेनबिरगा खुबा खुरपसे अखोइना पामजब नत्रगा नुवाइबसे बसिना मलोइरे सिनेदा हाइनेंगो मयाम लेरि अदो मतमना परमिट तौदबनिना आई अमुकना मयाम तगी कानेनब याथंदो लौना सिगी सरक से दबो मणि कुमार सिंह पंदब यादो अमख कोइरै मदमदि मानगा सि पाकिबा पेपर हाइबा तारे मदु की प्रेजेंटर से मासे गुड प्रेजेंटर अमोइना कोइना कुइसि मागी पाव मतमदा माना सिजनदरिबो लोंदा से सिने कोइना साइट हाबिबो साइट वेब कने लोन सिनेबो अदो माना ngangi माना पाकिबा लोन याम मजोम यावरी ओजा का ओजा हाइदे माना सिंताक बहाई ओजा हाइबसे मयाम मरोंदे सिमा लेरा दो याम फजब फजब लोंदा सिजनदरपदो आइजु हाइयाइ लेजेट में दो आई इकाइ सिनेदा थैंक यू मयाम मनु